HOUJIK Oiriba Manipur gi Phivam Asi Yengluragadi HENNA Khudong Chadaba Tangkak kaya Mayoknarakpa Yabagi Nungnangba Phao-I HAINA UNLF ki HANNAGI chairman NINGTHEMCHA SANAYAIMA PHONGDORAKLI Wafam Asi ngasi Thabal Kunja Awang Likai de Leba Ibudok Pakhang bagi Sanglena Pangthokpa Ikau Khatbagi Thauram ko mari lenyana mahangna phongdokhibane Ibudok Pakhang ba Thaugaluk nang Thabal Kunja na silaga pangthokhiba thauram aduda sarup yaba lakhiba NINGTHEMCHA SANAYAIMA hai HOUJIK Manipur Oiriba Phivam Asi Peningai Oide Land Haurakiba Chahi Ani Henba Asida Nangkiba Awa Ana Misi Mina Amade Ngasi Fauba Mayumda Hanjinma Ngamdan Ladiba Miyamsing Asi Yengluragadi HOUJIK Oiriba Phivam Asidagi HENNA Khudong Chadaba Kaya Mayoknarakigani Haibagi Nungnangba Phao-I Masi Pumnamak Mayoknagi Hairabadi Manipur Kundaminariba Furupcha Singna Tungdo Oirakadaba Phivam Sing Khangminaba Mathau Tai Loinana Lamdam Asida Tangdu Laitana Hingnabagi Khongthang Lokhatminabana Achumba Khongthang Oigani Haina NINGTHEMCHA SANAYAIMA Makhatana Phongdokhe Nasi koi lepak Manipur ki Oiriba Phivam si puning laita ningai oite pen ningai oite torok kiko chahi ani henba sesta nangiba siana awana mayam nasi phauba mayum makai mayum kol hanjinba ngamdar leriba mi lising kaya mayam si yengati lepak ki Oiriba Phivam se masi sidagi henna Khudong Chadaba Phivam HENNA Mayoknarakini Haibagi Nungnangba Phao-I Singamte Masi Puno Ase Manipur Kundaminariba Furupcha Mayam Masi Khangminana Masidagi Ekoi Lepak Ase Kunai Ase Furupcha Mayam Ase Amung Hanna Ne Taba Phivam da Himinana Bagi Khongthang do Lomina Mathau Tai Haibase Ngasi Mayam da Hanna Outlet Pijani Nakal Amaram that Thauram Aduga Marin Lenana, Ibdo Pakhangba Thaugalop Langtabal Kunja Awang Lekai General Secretary, Kaisam Ragumanina Hai, Kangla Len, Salai Ren Sidaba, Ibdo Pakhangba, Ikarakpa Asina, Misi Minage, Birau Kol Nanghaliba Amade, Aranbata Wapundama Ibudogi, Jating Fangba Oishano, Yonana Achumbagita Magleb Liba, Salai Ren Sidaba Ipana, Yek Tadet, Salai Tadet Namapo. Chumthangi Machugumna, Kana Amatana Maitiba Piba Ngamdanaba, Pinabiramu Haiduna, Ibudo Pakhangba Thaugalup ng Thabal Kunjana Thaugal Taubane. Yakcha Punam Nasonga se, Ikarak Liba Ibudo Bukurum Laga, Awabagi Mirau Kol Taba Lamdam Ama, Ohen Minarasi Haina Mahana Makatake. Langtaban Kunjada Lebiriba, HAINAGI, Langtaban Konung, HOUJIK Kanchipur Hariba Mapamasideda, Kanglalen, Salairen Sida Ibudo, Pakhang Banaika Biraktuna, HOUJIK, Malem Pumbada, Langiba, Misi Minagi Mikap Kon, Punamakse, Ibudo, Pakhang Banika Biraktuna, Langtaban Konungda, Ningtho, Gabisinga Busating, Pikiba Dumaina, Aran Bami Kudimakse. Ibudogi Saiteng adu Phangbo Isanu Loinana Asum Bagida Makta Lepiriba Malem Lesem the Yaubiraglaba Salairen Sidaba Ipa Bungona Yek Taret Salai Taret Punabapu Sumithangi Masugumna Kana Matana Maitiba Pibangam the Supina Biramu Haiduna Ibudo Pakang Batogolup Langtaban Kunjagi Maikaidagi Malem Lesem the Yaubiraglaba Salairen Ibudo Pakang Bagi Mapamda Hanna Puniam Zabasida Laibak Sida Lebiriba Yakcha Punamangnasu Langtaban Konung the Lebiriba HOUJIK Ngasi Ka Biraiba Ibudo Kuram Jaraga Punsinung Sangba, Watapataba, Awa Bagi Mikap Kol Laitraba, Dugumalaiba Amohen Si Haiduna, Kanglay Cha Singna, Ibudo Pakang Bagi Mapam the Kuram Jaraga, Punsinung Sangba Nijaur Si Haiduna, Langtaban Kunja, Ibudo Pakang Tagolubna, Mayam Punamaki Mapamda, Amokhan Kuram Jabagalo in Hangachari.